Thoubal Municipal Council asina Konba Mapham Khuding Luu Nanna Leinaba Amadi free plastic zone ama OIHANNABA PANDAM da CHANGSINLAKPA KHONGTHANG ama OINA NGASI council asigi MAKHADA LEIRIBA SINGNA KHOMJINDUNA THAMBA plastic ki POTLAMSIng KHOMGATPA HOUKHRE TMC gi MAKHADA LEIRIBA ward number 1 Thoubal Wangmatabada LEIRIBA Panthoibi self-help group ki member singna leikai manungda door to door collection lakpa matamda miyamna hundoklaba phatraba amot akai sing adugi maraktagi yaurakpa plastic ki polam sing adu tongana khandoktuna thamlaba matung punna kg syamaga mangarom gi oigadaba plastic ki polam sing adu ngasi TMC gi maikai dagi khomgatpa laktuna Thoubal Municipal Council gi revenue officer akoizam ojinna hai hausi khomgaliba phatraba plastic ki polam sing asi TMC na atopa agency amada yonduna sel oina onthokani phatraba hundolaba plastic asi ningthina khomjinduna mafam chana sinabadi sel onthokpa yai amadi Luu Nanna su mateng oi haiba asi khanganduna panthoibi self group na mangjil thana thabak pai tobiba asigidamak apenu phondoksai Thoubal Municipal Council na Konba Mapham da punna mioi lising umpurom lairi aduga TMC gi sanitary worker oina thabak tawjariba asidi mioi lising ama fawba phade yamlaba mioi lising umpuna saithorappa phattaba polom sing asi supnagi mioi lising ama fawba phadaba TMC gi sanitary worker sing asi sit sengduna nalan bahai basidi awaba moigani maram asina miyamna sit sengbada mateng pangbiba ngamdrabasu potlanbada amasung saithokpada mayeng tahan biduna Thoubal gi akoiba asi Luu Nanna thamna bhona bada TMC bu mateng pangbiyo amadi free plastic zone ama seman OIHANNABA hona bada self group sing nasu thamoi senga thabak tawbiyo haina phongdorokhi Panthoibi self help group ki members sing na ikoi leikai asida khomgatpa amotpa singdagi tongan plastic ki aduga atopa phattaba chegi boragi khawgi loima khantoba matungda koi plastic ase koi khomkalaga hauzik ekoi yonana bagi damakte agency da pinanaba koi sem sajabani maru oiribadi asumna self help group singna laikai gi mioi singna ekoi amotpa singna se ningthi jana ekoi khomkalaga matang chana mafam chana sinaragadi paisa onthokpa yai haibasi ekoi self help group sina mangjim tharaga hona birakpagi damakta Panthoibi self help group ase koi thagatpa phongdok cheri paujela oina amaga haijaning badi aikoi Thoubal asida lairise mi lising humpu muglei hairiba sida amot pakhomba damakta kathoga leiriba miyoidi aikoi lising ama phade maramaduna lising humpu na chai thorpa amot pa se lising ama phada ba miyoi khara sina chit sengduna Luu Nanna bahonaba mai pak pangamloi maramaduna aikoi Thoubal da leiriba aikoi mipung khudimangna Luu Nanna bagidamakta sit sengba yawdragasu sai thokpada saruk yadragadi Luu Nanna Thoubal ama soidana oigani maramaduna aikoi amot pa sai thokpa miyoi ama nataduna Luu Nanna lamdam ama sembada saruk yaba oina koi khongthra thangjinminasi haiba wafam asi koi Thoubal Municipal Council gi maigai dagi amadi ward number 1 da leiriba Panthoibi self help group ki members sing gi maigai dagi miyam gi mafam da haizari